Manipur census tawdringai mamangda NRC Pangthoknaba Union Home Minister Amit Shah na Ayaba Pirakpagi Thajaba Chaona lei haina hanagi Chief Minister Nongthomam Biren na phongdorakli. New Delhi da ngarang Union Home Minister Amit Shah ga unaraba matung ngasi ayuk thunglakiba MLA N Biren na Imphal Airport ta pawmi singa unaba da hai Manipur census ki thabak thoram sing hawdringai mamangda NRC hana update tawnabagi wafam yauna state asida orakliba demographic imbalance ki matangda Amit Shah da wafam kaya mahakna pukatki. Manipur miyamna census pangthokpada thingba mata leite tawbatabu census tawdringaida state asida NRC hana update tawbiu haibani demand asigidamak hawkiba ahing nongyai pung nimfunipan gi total shutdown gi khongjangsu sangsenba hawkre haina khanghalamki amaromda mahakna chief minister oiringai matamda state asida NRC tawnaba kumja lisingani kulhumdoi gi February da amadi kumja lisingani kunmari da Manipur Legislative Assembly na lawkiba warep amadi Ministry of Home Affairs da NRC gi matangda Manipur lengakta Tharakhiba Cherol Singh reference oina puthokduna Amit Shah da khanghanki loina na hauzik Manipur da illegal immigrants sing na maram oiraga state asiga demography da imbalance oirakpa amadi lengak na sakhangdaba khun chamapan hena leirambagi wafamsu Amit Shah da nahona na ningsinglamle loina na Manipur gi yelhomi sing na thengnariba tongan ba issue amadi hauzik sathariba blockade amasung counter blockade ki matang da wafam sing pukhatki mahakna pukhatliba wafam sing Union Home Minister Amit Shah na pukning changna tabi baga loina na hauzik miyam na pamliba census tawdringai mamangda NRC update tawbagi wafam asi thabak to onthorakpa yabagi Thajaba Chaona leire haina hanagi Chief Minister Nongthomam Biren na makhata na phongdokhi panba yabadi N Biren Union Home Minister Amit Shah na kaurakpadagi haukiba tang 13 ta Delhi gi damak Imphal Airport hadokibani mahak ngarang numidang wairam Amit Shah gi official residence ta satuna pungkhai amarom wari sanakibani adu ngarang adugi reference mayam loi puthoga haijare sir je praja gi apprehension si namuk ekoi 23 gi irang hokdune manga thajagi ba sargi office gi che halakpada su positively hanbi rakhibane hujik su praja na pamisi census tawnu haibnate adu NRC se tang NRC je hana tawbiraga census si ko tawbiyo natragadi ekoi illegal immigrants mayam singja maram orakanda ko demographic imbalance ma laani leire hujik leire hujik khange aduna hujik mat government record 926 unauthorized village unrecognized village masi recognize of yono government tharak posule adun masi demographic imbalance ma yam sauna leirani sa masi gi ni praja ma yam apprehension leidna usi ngarang dagi 48 hour smai tang na ban tau khre khot khre adu ga satra sing hesitation to ko da so kon ju yauna re haibadagi ma patient hearing yam kupna fajana tai adu ga aina thajabada yam fajana tabire che sang mayam loina pura chithi ma jupirami chithi dudi ai horen social media da whatsapp ai media gi sinau sinai honjana betorokke adu dai da mana aina thajabada ma sung soi soidana positively praja singna pamiba line ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ NRC ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯇꯧꯕꯤꯒꯅꯨ ꯃꯇꯝ ꯈꯤꯇꯪ ꯌꯩꯊꯣꯛꯄꯤꯌꯨ NRC ꯇꯧꯔꯒ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩ ꯄꯣꯖꯤꯇꯤꯚꯂꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕꯁꯦ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯗꯩꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯂꯩꯇꯦ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯂꯩꯇꯦ ꯄ꯭ꯔꯖꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ whole indigenous people mayhoron de ke lemina ra jati mayam ke apun ma dimani na ana praja sing su ban tawli ba koli ba pen de bi tawro ko su violent ko kari kari wa se ai to bidan ba hai na apil to maram di